Hairang Lairang channel na mayamgidamakta pujarakliba Phungga Wari Fatabana Namthak Toue. Thaina mamaŋayda umang amada yong ama leirami. Yong adugi marup kwak amasu leirami. Makhoi anina amuktada lalonba pamlami. Makhoi anina miraibaktagi pot chai leiduna mafam aduda puraknaba khanarami. Adubu makhoi ani karamna chatkani haibasi khanglamde. Yongna yamna khallaba matungda upay ama puthorakli. Yong adu chena kaithelda chatlami. Aduga yamna chauraba thabi ama leiraga purakli. Yong aduna thabi adu ani thokna khaidokli. Saruk amana mahakna chathokre. Aduga atoppa sarukki amotpa saruk lauthoklaga langthokre. Aduga anauba hi ama sari. Marup ani asina hi adu samudrada thadare. Aduga hi du tongduna lamkoiba laklami. Maikei amaromda kwaki masana palgi thabak tawrami. Atoppa maikei amaromdana yonggi mamaina nauoina thabak tawrami. Asum tawna makhoi ani lamkoiba lakli. Numit kharanigi matungda mabanimak samudra mayaida thunglari. Nongmagi numitta yongdu chak yamna lamlakle. Mahakna higi saruk khara chathoklami. Masida kwakna saurapna hairei. Apangba samudra mayai asida nahakna sanafamni khanbra. Higi wakhal taw adum tawrabadi hi asi irai laina luplagani. Aibudi chingnabide aidi isa pali. Higa loinana lupkani nahak. Yongna noklaga pakumpirei. Kiganu marup. Hi maningi sarukta khara kamkhalakle. Aihakna madu ningthina semle. Makhoigi khongchat asum lakle. Matam kharagi matungda yong adu amuk hanna sak yamna lamlakle. Handakti mahak hidu yet lomda chikthatlami. Hauzik oiromda henna lumbagi chang oire. Aduga hi adu hairakle. Hidu chumna thamnabagi yongna oigi saruk khara amuksu chikthatle. Toigumbasung mahaki chinduna chikpadu manaramde. Mahakna hidu chiklubadagi hi adu henna hairakle. Mamai thangda hi adu samudrada lupkhre. Yongsu higa konana lupkhre. Mahaki marup kwakna masa khaplami aduga atiyada paikhre. Isingda luplaba yongna iroiduna magi thawai hingdanaba hotnarami. Adubu samudra lanthokpadi oithoklamde. Mahak isingda luplingayda mahakna ngajau ama urami. Athapadagi mahakna hairei. He marup aibu kanbiyu. Masina nahak puinya phangani. Aduga takho nangaibu samudra mapan phawbada pubirabadi ai nangonda lupa khawjau ama pigani. Masida natana nahakbu deepki leibak mapu hapkani. Langkhraba phampham amadi phajaraba sangbanaba phi amasu pigani. Nahakbu asuk yamba pochai sing asi pamdabra. Nga duna yonggi kalak hanba wangang singda thajarami. Mahakna yongbu managanda tonghalle amadi iroiduna mabu samudragi mapalomda purakle. Yongna harau samudragi ising mapalda leplami. Aduga ngagi mafamda asumna hairei. He marup aigi tawbimallau. Nahak haisingna iroi. Aibu kanbibagidamakta yamna thagatli. Ai hauzik nangidamak sel pinaba khaw purakani. Managi wadi matungda tawgani. Laibak thiraba ngana yonggi wa taraga haraubagi ngamkhai leiramde. Ngana samudra mapanda magi lambi yengduna leirami. Matam kharagi matungda yongna yamna chauraba khaw ama purakli.
ꯃꯍꯥꯛꯅ ꯈꯥꯎ ꯃꯅꯨꯡꯗ ꯁꯦꯜ ꯃꯌꯦꯛ ꯑꯗꯨꯒ ꯅꯨꯡ ꯃꯆꯥ ꯈꯔ ꯍꯥꯞꯂꯝꯃꯤ꯫ ꯌꯣꯡ ꯑꯗꯨꯅ ꯏꯁꯤꯡꯗ ꯀꯨꯝꯊꯔꯒ ꯈꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯅꯨꯡ ꯑꯃꯗꯤ ꯁꯦꯜ ꯃꯌꯦꯛꯁꯤꯡ ꯑꯗꯨ ꯘꯤꯟ ꯘꯤꯟ ꯈꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯥꯎ ꯑꯗꯨꯒꯤ ꯃꯆꯤꯟ ꯍꯥꯡꯗꯣꯛꯂꯒ ꯉꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, "ꯍꯦ ꯃꯔꯨꯞ, ꯂꯥꯛꯂꯣ, ꯅꯍꯥꯛꯀꯤ ꯄꯩꯁꯥ ꯊꯤꯔꯔꯣ꯫" ꯉꯥꯅ ꯌꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯣꯡꯁꯤꯜꯂꯤ ꯑꯗꯨꯒ ꯈꯥꯎ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯌꯣꯡꯅ ꯊꯨꯅ ꯈꯥꯎ ꯃꯆꯤꯟ ꯑꯗꯨ ꯄꯨꯟꯁꯤꯟꯈ꯭ꯔꯤ꯫ ꯉꯥꯕꯨ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯆꯤꯡꯈꯠꯂꯒ ꯎꯇꯨꯞꯅ ꯐꯨꯔꯒ ꯉꯥꯗꯨꯕꯨ ꯍꯥꯠꯇꯣꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯣꯡꯅ ꯍꯧꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯃꯔꯨꯞ, ꯅꯍꯥꯛꯁꯤ ꯀꯌꯥꯗ ꯄꯪꯈ꯭ꯔꯕ꯫" ꯌꯣꯡ ꯑꯗꯨꯅ ꯉꯥ ꯑꯗꯨ ꯄꯨꯔꯗꯨꯅ ꯈꯨꯡꯒꯪꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯂꯥꯛꯂꯤ꯫ ꯈꯨꯡꯒꯪꯒꯤ ꯑꯇꯣꯞꯄ ꯃꯇꯥꯏꯗ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯊꯣꯡꯗ ꯍꯅꯨꯕꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯣꯡꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯍꯪꯂꯛꯏ, "ꯍꯣ ꯍꯅꯨꯕꯤ, ꯅꯍꯥꯛ ꯉꯥ ꯊꯣꯡꯕ ꯏꯟꯁꯥꯡ ꯆꯥꯅꯤꯡꯗꯕ꯭ꯔꯥ?" ꯍꯅꯨꯕꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯉꯥ ꯊꯣꯡꯕ ꯏꯟꯁꯥꯡ ꯆꯥꯅꯤꯡꯏ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯇꯦ꯫ ꯉꯥꯅ ꯀꯗꯥꯏꯗꯒꯤ ꯂꯩꯔꯨꯒꯅꯤ?" ꯌꯣꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯣ ꯍꯅꯨꯕꯤ, ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯐꯕ ꯃꯔꯨ ꯃꯔꯥꯡ ꯑꯃꯗꯤ ꯆꯦꯡ ꯑꯐꯕ ꯂꯩꯔꯕꯗꯤ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛ ꯌꯥꯔꯣꯏꯗꯒꯦ? ꯅꯪꯅ ꯆꯦꯡ ꯑꯃꯗꯤ ꯃꯔꯨ ꯃꯔꯥꯡꯁꯤꯡ ꯊꯧꯔꯥꯡ ꯇꯧꯔꯣ, ꯑꯗꯨꯒ ꯑꯩꯅ ꯉꯥ ꯄꯤꯒꯅꯤ꯫ ꯅꯪꯅ ꯃꯁꯤꯁꯤ ꯌꯥꯝꯅ ꯍꯥꯎꯅ ꯑꯦꯟꯁꯥꯡ ꯑꯣꯏꯅ ꯊꯧꯔꯥꯡ ꯇꯧꯔꯣ꯫ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯔꯁꯤ꯫" ꯍꯅꯨꯕꯤ ꯑꯗꯨꯅ ꯌꯣꯡꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯦ꯫ ꯌꯣꯡꯅ ꯉꯥ ꯑꯗꯨ ꯄꯤꯔꯛꯂꯤ꯫ ꯍꯅꯨꯕꯤꯅ ꯉꯥ ꯑꯗꯨꯕꯨ ꯃꯇꯨꯝ ꯃꯇꯨꯝ ꯀꯛꯇꯨꯅ ꯁꯦꯝꯂꯦ꯫ ꯃꯔꯨ ꯃꯔꯥꯡ ꯇꯛꯈꯥꯏꯔꯒ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯦꯟꯁꯥꯡ ꯊꯣꯡꯂꯝꯃꯤ꯫ ꯌꯣꯡꯅ ꯐꯝꯗꯨꯅ ꯆꯥꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯦ꯫ ꯂꯩꯔꯪꯗ ꯑꯦꯟꯁꯥꯡ ꯊꯣꯡꯂꯤꯉꯩꯗ ꯌꯣꯡꯗ ꯌꯥꯝꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯔꯛꯂꯤ꯫ ꯌꯣꯡꯅ ꯃꯅꯝ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯌꯣꯡ ꯑꯗꯨ ꯃꯇꯤꯟ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯅꯨꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯦꯟꯁꯥꯡꯗꯒꯤ ꯅꯨꯡꯁꯤꯕ ꯃꯅꯝ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯑꯦꯟꯁꯥꯡ ꯃꯨꯜꯂꯦꯗꯅ, ꯆꯠꯂꯣ ꯆꯥꯔꯁꯤ꯫" ꯍꯅꯨꯕꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯍꯧꯖꯤꯛ ꯑꯦꯟꯁꯥꯡ ꯃꯨꯟꯗ꯭ꯔꯤ, ꯃꯇꯝ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯖꯪꯒꯜꯗꯒꯤ ꯁꯤꯡ ꯑꯀꯪꯕ ꯄꯨꯔꯛꯀꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ꯫" ꯌꯣꯡꯗꯨ ꯑꯍꯥꯎꯕ ꯑꯦꯟꯁꯥꯡ ꯑꯁꯤ ꯃꯤ ꯑꯍꯨꯝꯗ ꯌꯦꯟꯊꯣꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯐꯠꯇꯕ ꯋꯥꯈꯜ ꯄꯣꯛꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯦꯟꯁꯥꯡ ꯑꯁꯤ ꯀꯅꯥꯃꯠꯇꯗ ꯌꯦꯟꯊꯣꯛꯄ ꯄꯥꯝꯂꯝꯗꯦ꯫ ꯃꯍꯥꯛ ꯍꯅꯨꯕꯤꯗꯨ ꯅꯝꯊꯥꯛ ꯇꯧꯅꯕꯒꯤ ꯄꯥꯝꯕꯩ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯌꯣꯡ ꯑꯗꯨ ꯆꯦꯜꯂꯒ ꯎꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ, ꯑꯗꯨꯒ ꯃꯍꯥꯛꯅ ꯎꯃꯪꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯆꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯏ, "ꯏꯃꯥ ꯍꯅꯨꯕꯤ, ꯊꯨꯅ ꯆꯠꯂꯣ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯅꯤꯅꯦ, ꯃꯤ 4 ꯆꯪꯅ ꯃꯥꯕꯨ ꯐꯨꯔꯦ꯫ ꯊꯨꯅ ꯆꯠꯂꯣ, ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏꯅ ꯍꯥꯠꯈꯤꯕ ꯇꯥꯔꯦ꯫" ꯍꯅꯨꯕꯤ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯦ꯫ ꯃꯍꯥꯛ ꯌꯣꯡꯒꯤ ꯋꯥꯉꯥꯡꯗ ꯊꯥꯖꯔꯗꯨꯅ ꯃꯍꯥꯛ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯔꯛꯂꯦ, ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯌꯥꯡꯅ ꯎꯃꯪꯂꯣꯝꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯍꯅꯨꯕꯤꯗꯨ ꯎꯗ꯭ꯔꯕꯗ ꯅꯝꯊꯥꯛ ꯇꯧꯔꯒ ꯌꯣꯡꯅ ꯎꯗꯒꯤ ꯀꯨꯝꯊꯔꯒ ꯑꯃꯗꯤ ꯆꯦꯜꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯦꯟꯁꯥꯡ ꯊꯥꯡꯊꯔꯒ ꯊꯨꯅ ꯊꯨꯅ ꯆꯥꯛꯀ ꯂꯣꯏꯅꯅ ꯆꯥꯊꯣꯛꯂꯦ꯫ ꯌꯦꯡꯅ ꯌꯦꯡꯅ ꯃꯍꯥꯛ ꯑꯦꯟꯁꯥꯡ ꯑꯃꯗꯤ ꯆꯥꯛ ꯂꯣꯏꯅꯃꯛ ꯆꯥꯊꯣꯛꯂꯦ꯫ ꯃꯁꯤꯗꯁꯨ ꯃꯍꯥꯛ ꯄꯦꯜꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯂꯝꯆꯠ ꯑꯁꯤ ꯌꯥꯝꯅ ꯐꯠꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯐꯠꯇꯕ ꯁꯥꯖꯠ ꯎꯠꯄ ꯄꯥꯝꯂꯛꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯆꯥꯔꯕ ꯃꯇꯨꯡꯗ ꯑꯦꯟꯁꯥꯡ ꯆꯐꯨꯗ ꯃꯩꯇꯥꯟ ꯊꯟꯅ ꯍꯥꯞꯆꯤꯜꯂꯒ ꯂꯩꯔꯪ ꯃꯊꯛꯇ ꯊꯥꯡꯒꯠꯈꯤ꯫ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯎ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨ ꯇꯨꯔꯗꯨꯅ ꯂꯝꯄꯥꯛ ꯂꯥꯟꯊꯣꯛꯂꯒ ꯎꯃꯪꯒꯤ ꯃꯇꯣꯟꯗ ꯊꯨꯡꯂꯔꯦ꯫ ꯎꯃꯪꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯀꯣꯛꯇ ꯁꯤꯡ ꯃꯄꯣꯜ ꯄꯨꯔꯗꯨꯅ ꯂꯥꯛꯄ ꯎꯔꯦ꯫ ꯍꯅꯨꯕꯤꯅ ꯌꯣꯡꯅ ꯃꯥꯕꯨ ꯇꯥꯠ ꯇꯧꯗꯨꯅ ꯎꯃꯪꯗ ꯊꯥꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥꯒ ꯂꯣꯏꯅꯅ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯌꯨꯝꯗ ꯊꯨꯡꯂꯕꯗ ꯃꯪꯒꯦ ꯄꯥꯝꯕꯤ ꯃꯊꯛꯇ ꯌꯣꯡꯅ ꯍꯔꯥꯎꯅ ꯂꯩꯕꯗꯨ ꯎꯔꯦ꯫ ꯍꯅꯨꯕꯤꯅ ꯆꯥꯛꯁꯪꯗ ꯆꯪꯉꯨꯕꯗ ꯆꯥꯛꯁꯪꯗꯒꯤ ꯃꯩꯇꯥꯜ ꯆꯥꯛꯄꯒꯤ ꯃꯅꯝ ꯂꯥꯛꯂꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯅꯨꯕꯤꯗꯤ ꯈꯪꯂꯝꯗꯦ꯫ ꯑꯔꯣꯏꯕꯗ ꯃꯍꯥꯛꯀꯤ ꯑꯦꯟꯁꯥꯡꯒꯤ ꯃꯈꯨꯝ ꯍꯥꯡꯗꯣꯛꯂꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫
ꯃꯥꯒꯤ ꯆꯐꯨ ꯑꯗꯨ ꯃꯩꯇꯥꯟꯅ ꯊꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯇꯨꯀꯠꯆꯔꯗꯨꯅ ꯃꯆꯤꯟ ꯇꯩꯊꯣꯛꯂꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯍꯦ ꯏꯁꯣꯔ, ꯀꯔꯝꯕ ꯐꯠꯇꯕꯅ ꯑꯩꯒꯤ ꯑꯦꯟꯁꯥꯡ ꯆꯐꯨꯁꯤꯕꯨ ꯃꯩꯇꯥꯟ ꯊꯟꯅ ꯍꯥꯞꯆꯤꯜꯂꯤꯕ? ꯑꯩꯒꯤ ꯍꯥꯎꯔꯕ ꯑꯦꯟꯁꯥꯡꯅ ꯀꯗꯥꯏꯗ? ꯌꯣꯡꯒꯤ ꯅꯝꯊꯥꯛꯇ ꯃꯃꯥ ꯃꯆꯥ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯎꯒꯤ ꯃꯇꯣꯟꯗ ꯌꯣꯡꯅ ꯍꯔꯥꯎꯅ ꯂꯥꯎꯕꯗꯨ ꯎꯔꯦ꯫ ꯌꯣꯡꯕꯨ ꯃꯈꯥꯗ ꯀꯨꯝꯊꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯣꯡꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯐꯥꯒꯤ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯅꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤ ꯅꯪ ꯎꯊꯛꯇ ꯀꯥꯔꯛꯇ꯭ꯔꯤꯕ? ꯃꯐꯝ ꯑꯁꯤꯒꯤ ꯎꯁꯥꯗ ꯆꯣꯡ ꯆꯣꯡꯗꯨꯅ ꯁꯥꯟꯅꯁꯤ ꯂꯥꯎ꯫ ꯑꯗꯨꯕꯨ ꯍꯅꯨꯕꯤꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯊꯨꯅ ꯈꯪꯂꯦ, ꯅꯝꯊꯥꯛ ꯇꯧꯕ ꯌꯣꯡꯗꯨ ꯗꯟꯗꯤ ꯄꯤꯕ ꯄꯥꯝꯂꯦ꯫ ꯃꯍꯥꯛꯅ ꯃꯩꯇꯥꯜꯒꯤ ꯆꯐꯨꯗꯨ ꯂꯩꯔꯪ ꯃꯊꯛꯇ ꯊꯝꯂꯦ꯫ ꯃꯩꯇꯥꯜ ꯁꯧꯒꯠꯂꯛꯄꯗ ꯃꯍꯥꯛ ꯃꯪꯒꯦ ꯄꯥꯝꯕꯤ ꯑꯆꯧꯕꯗꯨꯒꯤ ꯃꯊꯛꯇꯒꯤ ꯃꯈꯥ ꯐꯥꯎꯕ ꯁꯥꯈ꯭ꯔꯕ ꯃꯩꯇꯥꯜ ꯑꯗꯨ ꯅꯞꯁꯤꯜꯂꯦ꯫ ꯃꯁꯤꯒꯤ ꯇꯨꯡꯗ ꯎꯒꯤ ꯃꯥꯏꯀꯩ ꯃꯔꯤꯗ ꯑꯀꯪꯕ ꯎ ꯊꯝꯂꯒ ꯃꯩ ꯊꯥꯔꯦ꯫ ꯃꯩ ꯆꯥꯛꯄꯗ ꯃꯃꯥ ꯃꯆꯥꯅ ꯃꯐꯝ ꯑꯁꯤꯗ ꯁꯤꯡ ꯍꯥꯞꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯆꯥꯕꯗꯒꯤ ꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯎ ꯑꯃꯠꯇ ꯍꯧꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯌꯣꯡ ꯑꯗꯨ ꯎꯗꯒꯤ ꯆꯦꯟꯊꯔꯛꯄꯁꯨ ꯑꯔꯥꯏꯕ ꯑꯣꯏꯔꯝꯗꯦ꯫ ꯃꯩ ꯆꯥꯛꯄꯒꯤ ꯃꯩꯔꯤ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯃꯩꯈꯨꯁꯨ ꯊꯣꯔꯛꯂꯦ꯫ ꯃꯩꯈꯨ ꯍꯦꯟꯒꯠꯂꯛꯄꯅ ꯌꯣꯡꯗꯨ ꯑꯉꯛꯄ ꯄꯣꯛꯂꯦ꯫ ꯃꯩꯈꯨꯅ ꯃꯥꯒꯤ ꯃꯃꯤꯠ ꯀꯥꯝꯈꯠꯂꯛꯂꯦ꯫ ꯃꯩꯁꯥꯅ ꯃꯥꯒꯤ ꯊꯧꯅꯥꯁꯨ ꯍꯟꯊꯔꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯎꯊꯛꯇ ꯂꯩꯕꯁꯤ ꯃꯍꯥꯛꯀꯤꯗꯃꯛ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯊ꯭ꯋꯥꯏ ꯀꯟꯅꯕꯒꯤ ꯑꯐꯕ ꯂꯝꯕꯤꯗꯤ ꯃꯍꯥꯛ ꯃꯩꯇꯥꯜ ꯇꯩꯔꯕ ꯎꯗꯒꯤ ꯀꯨꯝꯊꯕ ꯑꯁꯤ ꯑꯣꯏꯔꯝꯃꯤ꯫ ꯌꯣꯡꯒꯤ ꯃꯅꯥꯛꯇ ꯑꯅꯧꯕ ꯎꯄꯥꯏ ꯈꯟꯅꯅꯕ ꯃꯇꯝ ꯂꯩꯇ꯭ꯔꯦ꯫ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯀꯨꯝꯊꯅꯕ ꯍꯣꯠꯅꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯦ꯫ ꯃꯩꯇꯥꯟ ꯑꯔꯥꯕꯅ ꯅꯞꯂꯤꯕ ꯎꯒꯤ ꯁꯔꯨꯛꯇꯨꯗ ꯀꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨ ꯄꯨꯝꯅꯃꯛꯇꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯣꯡꯒꯤ ꯈꯧꯔꯤ ꯄꯥꯏꯔꯦ꯫ ꯑꯆꯧꯕ ꯊꯧꯔꯤ ꯑꯃꯅ ꯌꯣꯡꯗꯨꯕꯨ ꯄꯨꯟꯁꯤꯜꯂꯦ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯆꯩ ꯑꯃꯅ ꯌꯣꯡ ꯑꯗꯨ ꯐꯨꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯌꯨꯝꯂꯣꯟꯅꯕꯗꯒꯤ ꯍꯨꯏ ꯑꯃ ꯂꯧꯔꯨꯔꯒ ꯐꯠꯇ꯭ꯔꯕ ꯌꯣꯡ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯜꯍꯜꯂꯝꯃꯤ꯫ ꯌꯣꯡ ꯑꯗꯨ ꯐꯥꯗꯨꯅ ꯊꯝꯕ ꯑꯁꯤꯅ ꯌꯥꯝꯅ ꯋꯥꯔꯦ꯫ ꯍꯅꯨꯕꯤꯅ ꯃꯥꯕꯨ ꯆꯔꯥ ꯍꯦꯜꯍꯜꯂꯒ ꯋꯥꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯐꯥꯎꯕ ꯆꯥꯛ ꯄꯤꯖꯔꯝꯗꯦ꯫ ꯌꯣꯡ ꯑꯗꯨ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯊꯔꯦ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯈ꯭ꯔꯦ꯫ ꯌꯣꯡꯅ ꯃꯁꯥꯗ ꯇꯥꯔꯤꯕ ꯌꯦꯡꯍꯩꯗ꯭ꯔꯕ ꯐꯤꯚꯝꯒꯤ ꯃꯇꯥꯡꯗ ꯈꯜꯂꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯃꯔꯨꯞ ꯀ꯭ꯋꯥꯛꯄꯨ ꯂꯥꯛꯄ ꯎꯔꯝꯃꯤ꯫ ꯌꯣꯡꯅ ꯃꯥꯕꯨ ꯀꯧꯔꯛꯂꯤ, ꯃꯔꯨꯞ, ꯀꯝꯗꯧꯔꯤ? ꯅꯨꯃꯤꯠ ꯀꯌꯥꯅꯤꯁꯤ ꯀꯗꯥꯏꯗ ꯂꯩꯔꯨꯕꯒꯦ? ꯀ꯭ꯋꯥꯛꯅ ꯃꯥꯕꯨ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯁꯃꯨꯗ꯭ꯔꯒꯤ ꯊꯧꯗꯣꯛ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯌꯣꯡꯅ ꯀ꯭ꯋꯥꯛꯅ ꯍꯤ ꯇꯣꯡꯕꯗ ꯆꯦꯛꯁꯤꯟꯕ ꯍꯥꯏꯖꯕꯗꯨ ꯇꯥꯕꯤꯈꯤꯗꯦ꯫ ꯑꯗꯨꯒ ꯃꯔꯨꯞ ꯑꯅꯤꯃꯛ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯇꯣꯉꯥꯟꯅ ꯂꯩꯅꯈꯤ꯫ ꯀ꯭ꯋꯥꯛꯅ ꯑꯁꯤꯒꯨꯝꯕ ꯃꯔꯨꯞꯀ ꯇꯤꯟꯅꯕ ꯄꯥꯝꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, ꯅꯤꯡꯁꯤꯡꯉꯨ, ꯐꯠꯇꯕ ꯍꯥꯏꯕꯁꯤ ꯃꯇꯝ ꯂꯩꯕ ꯀꯤꯕꯤꯠꯇ ꯅꯝꯊꯥꯛ ꯇꯧꯏ꯫ ꯐꯠꯇꯕ ꯍꯥꯏꯕꯁꯤ ꯅꯨꯡꯉꯥꯏꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀ꯭ꯋꯥꯛ ꯑꯗꯨ ꯌꯣꯡ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯎꯃꯪꯒꯤ ꯃꯥꯏꯀꯩꯗ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫